ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯛꯂꯨꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯄꯥꯐꯜꯁꯤꯗ ꯄꯣꯊꯥꯔꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯩꯔꯦꯡ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯕꯤꯁꯟ ꯂꯨꯋꯥꯡꯅꯤ ꯑꯃꯗꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯀꯗꯧꯔꯤꯕꯤ ꯂꯤꯟꯊꯣꯏ ꯃꯣꯏꯔꯥꯡꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ꯫ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯐꯜꯂꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯒꯤꯗꯃꯛꯂ ꯅꯨꯡꯁꯤꯖꯔꯨꯕ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ꯫ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯜꯅ ꯀꯜꯂꯕꯗ ꯄꯤꯔꯥꯡꯅ ꯂꯦꯞꯄꯣ ꯌꯥꯔꯛꯇꯦ꯫ ꯅꯤꯡꯁꯤꯡꯕꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗ꯭ꯔꯕꯗ ꯀꯉꯥꯎꯅꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯨ꯫ ꯄꯨꯟꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯔꯤꯕ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯁꯥꯟꯅꯔꯤꯕ ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯔꯥ? ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ꯫ ꯂꯣꯟꯅ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡꯁꯦ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯏꯐꯨꯠꯅꯤ꯫ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯕ ꯄꯨꯟꯁꯤꯒꯤ ꯋꯥꯍꯪꯇꯅ ꯊꯜꯂꯕ ꯄꯤꯔꯥꯡꯅꯤ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫